लाइजा ममा इबेमा राशि की मखुत मसादु तपना तपना पाइबोय नानबोय तौबिरी राशि पिरांग थांगबा मिटिंग येंगलदुना लाइजादा हंगलक्लमी बेमा नंगी मरुकी करी पाउले इमादा तमो लाइजा तपना इमा बीदो कैसु तौरमोये कैमता खलुनुदा बेमा नकोइसु ममा मपा ओइरबा मतमदुदा खंगनी ममा मपा ओइबसिंगना मचाबु कयाम नुंसिबगी हाइबदो ऐसु ममाने इचाबु नुंसिबा मसक खंगे कदाइदा कनागिदा लेरमगनी इचादो करी चारमगनी खनबदा नमा ऐसे तुम्बा यादे चाबा यादे ने बेमा लाइजा ममा की तारकलिबा मपीदु तैथोक्लगा इमा से अदुमाइना सुम कपदि यारय नचादा थाजबा थमियो इमा निंथिबिदो कैसु तौरमोय हाइबा राशि मंगक्तु फट फट हाइदुना इमा थाजद्रे लाइजा अैगी इचाना ममा आइबु वरौदुना चटख्रबने अैगी इचाना अमुक हन्ना ममा अैगी इमांगदा लेपलगनी हाइबा ममा आइना थाजद्रे लाइजा तंजादुदा नीलसु अमुक चंगलक्तुना लाइजा ऐसे ऑफिस मीटिंग अमा लेरी चत्ता याद्रे अदुना अम्ता चलुखिगे अदुगा रिपोर्ट तौबुदो पुलिसता ऐ होरेंदो लागे अमुक चलसे कुइदबिदा यारनी ते याम्बो पुलिसता रिपोर्ट तौबुदो ऐगे तामोगा चलगे नीला राशिदा हाइरप येंगलगा इमादी इमागिदी ऐना फनबा दुम सिलगे यारनीये यामुंग योबिरो नीला राशि की मनाक्ता चंगसिंदुना इमा अदुदी ऐ होरेन अमुक लागे होजिकिदी अमुक चलगे नीला बसंतदा अमुक ओनसिंदुना बाय ऐ अमुक चलगे होय होय नबाय थिंदोक्लरोयको यारनी दे बाय नीलसु चटख्रे बसंत लाइजदा ओनसिंदुना लाइजा इबानी ना कमदौबा लाइजा बसंतदा ओनसिंदुना तमो निंथिबिना युमसिदा लेरंबा नुमित्तो युमगी मीगा खनाबगा यावखिब्रा बसंत सेकेंड खरा खल्लबा मतुंग मकोक्तो फट फट हाइदुना यावदे मागा एखोइगा खनाखिदिए होय वाई खरदे हाइने अदुना खनाबा कौबुदि यादे लाइजासु मकोक्तो ज्ञान तारे हाइबगुम फेट फेट नोमली राशिना नखोय ऐगी इसाबु ममा ऐगी इफमदा टेक्ता काइदना सिनो ऐ इसाबु उनिंगे लाइजा लाइजा नो फेट तौना इमा निंथिबि कैसे तौदिए मा लेरिए बसंत ngakna कदाइदा राशिना करी ऐगी इसाबु कदाइदा लेरिबा लाइजा नंग हायो ऐगी इचा निंथिबि कदाइदनो लेरिबा इमा बीना पुमनमक्तगी लोटनबना थैनबो होनरबसु ऐगी इफमदगिदी महाकना कैतौनुंगदा लोटखिबना थैखिबो उथोक्ति इमा राशि हराउना हिपलंबदो होगली अदुदी ऐगी इसादु नंगी ननाक्ता लेरि ताकबा नत्रा खुमो ऐगी इसा नंगी ननाक्ता लेबा नत्रा लाइजा लाइजा मिटलुदगी पिरांग तपना सिंथरक्तुना अचंबा मिनोक अमा नोक्लगा लाइये इमा मा ऐगी नाक्ता लाइये मागी थमोइदा ऐगी ओइबा मफम अमदि खाक्तुना थनमी इमा महाकसे ऐगी असेंगबा अमत्ता ngairaba marupne ऐगी असेंगबा मरुपु ऐना ngak senduna thamli इमा बसंत हराउना लाइजा नंगबो ऐगी चलोइना फंगजबा ऐगी लाइबक्से कयादा फख्रबनो लाइजना अदुबु तमो इमा निंथिबिसे ऐगिदा लೈ हाइबसे यामुंगदि हाइरुखिनु करिगिनो माबुसु खंगनगदबने इमा यामुंग अमदि निंथिबिगी मरक्ता अरोनबा वारी कया अमा लेरिये राशि ngakna करी करंबा अरोनबा वारी इमा नोंगमा नत्रगा नोंगमदि सोइदना खंगलगदबा वारीने ऐखोइ ngaisi इमा
ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯏꯆꯥꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯤꯕꯅꯣ? ꯏꯃꯥ ꯂꯥꯏꯖ ꯋꯥꯔꯤꯗꯨ ꯇꯞꯅ ꯂꯤꯕ ꯍꯧꯔꯛꯏ꯫ ꯑꯩꯁꯨ ꯊꯪꯅꯕ ꯈꯨꯜ ꯑꯗꯨꯗ ꯑꯅꯥꯕ ꯑꯃ ꯑꯩꯈꯣꯏ ꯊꯥꯃꯣꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯅꯨꯄꯤꯗꯣ ꯑꯉꯥꯡ ꯎꯅꯕꯒꯤ ꯆꯠꯄꯅꯤ꯫ ꯑꯗꯨꯒꯤ ꯍꯜꯂꯛꯄꯗꯅꯤ ꯒꯥꯔꯤꯁꯨ ꯂꯥꯏꯖꯒꯤ ꯃꯕꯨꯡ ꯂꯟꯆꯦꯟꯕꯅ ꯊꯧꯔꯤ꯫ ꯂꯥꯏꯖꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯇꯥꯃꯣꯗꯣ ꯌꯥꯝ ꯐꯕ ꯃꯥꯜꯂꯤꯉꯣ ꯇꯥꯃꯣ꯫ ꯐꯕꯅꯦ, ꯃꯤꯁꯨ ꯌꯥꯝ ꯆꯝꯕꯅꯦ, ꯍꯥꯟꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯕꯅꯦ꯫ ꯑꯗ ꯃꯄꯥꯗꯣ ꯈꯔ ꯉꯥꯎꯁꯤꯟꯅꯕ, ꯆꯣꯡꯂꯨꯝ ꯆꯥꯗꯕ, ꯑꯗꯨꯗ ꯃꯥꯡꯕ ꯌꯥꯕ ꯃꯥꯡꯈ꯭ꯔꯕꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯈꯤꯗ꯭ꯔꯕ ꯍꯥꯏꯁꯦ? ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯥꯡꯍꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯁꯨ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯅꯨꯃꯤꯗꯥꯡꯒ ꯑꯣꯏꯕꯒ ꯒꯥꯔꯤꯒꯤ ꯁ꯭ꯄꯤꯗꯇꯨ ꯈꯔ ꯌꯥꯡꯅ ꯊꯧꯔꯤ꯫ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯃ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯒ ꯊꯣꯛꯂꯛꯄꯗꯨꯗ ꯒꯥꯔꯤꯒꯤ ꯂꯥꯏꯠꯇꯨꯅ ꯁꯦꯡꯅ ꯎꯍꯧꯗ꯭ꯔꯗꯨꯅ ꯂꯥꯏꯖ ꯍꯣꯏꯅ ꯊꯧꯔꯛꯂꯤꯕ ꯒꯥꯔꯤꯗꯨꯅ ꯅꯨꯄꯤꯗꯨꯕꯨ ꯊꯣꯝꯈꯤꯔꯝꯃꯤ꯫ ꯂꯟꯆꯦꯟꯕ ꯊꯧꯔꯤꯕ ꯒꯥꯔꯤꯒꯤ ꯕ꯭ꯔꯦꯛꯇꯨ ꯈꯪꯐꯥ ꯐꯥꯗꯨꯅ ꯍꯧꯖꯤꯛꯀꯤꯗꯣ ꯑꯝꯇ ꯌꯦꯡꯁꯦ꯫ ꯂꯥꯏꯖ ꯄꯥꯈꯠꯅ ꯑꯁꯨꯛ ꯊꯦꯡꯂꯀꯥꯟꯁꯤꯗ ꯀꯤꯖꯗ꯭ꯔꯣ ꯇꯥꯃꯣ? ꯍꯩ ꯃꯗꯨ ꯌꯥꯗꯦꯅꯦ, ꯂꯥꯛꯑꯣ ꯀꯨꯝꯃꯛꯑꯣ ꯌꯦꯡꯁꯦ꯫ ꯅꯠꯇ꯭ꯔꯒꯅ ꯅꯪ ꯒꯥꯔꯤꯁꯤꯗ ꯑꯗꯨꯝ ꯇꯣꯡꯉꯣ, ꯑꯩ ꯌꯦꯡꯂꯛꯀꯦ꯫ ꯂꯥꯏꯖ ꯄꯥꯈꯠꯅ ꯒꯥꯔꯤꯗ ꯂꯩꯍꯧꯕꯁꯨ ꯀꯤꯗꯨꯅ ꯃꯕꯨꯡꯒ ꯄꯨꯟꯅ ꯀꯨꯝꯊꯔꯛꯏ꯫ ꯂꯟꯆꯦꯟꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯇꯥꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯣꯟꯒꯤ ꯐ꯭ꯂꯥꯁꯇꯨ ꯀꯥꯞꯇꯨꯅ ꯌꯦꯡꯉꯤ꯫ ꯐꯣꯟꯒꯤ ꯐ꯭ꯂꯥꯁꯀꯤ ꯃꯉꯥꯜꯗꯨꯅ ꯌꯩꯕꯗ ꯎꯔꯦ ꯅꯤꯡꯊꯤꯕꯤꯒꯤ ꯁꯛꯇꯝꯗꯨ꯫ ꯅꯤꯡꯊꯤꯕꯤ! ꯃꯕꯨꯡꯅ ꯀꯧꯔꯛꯄꯗꯨ ꯇꯥꯕꯗ ꯂꯥꯏꯖ ꯃꯥꯡ ꯊꯥꯅ ꯆꯪꯁꯤꯟꯗꯨꯅ ꯅꯤꯡꯊꯤꯕꯤꯒꯤ ꯃꯅꯥꯛꯇ ꯁꯠ ꯐꯝꯊꯩ꯫ ꯅꯤꯡꯊꯤꯕꯤ, ꯁꯦ ꯃꯤꯠ ꯄꯥꯡꯉꯣ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯅꯤꯡꯊꯤꯕꯤ ꯃꯃꯤꯠꯇꯨ ꯇꯇꯨ ꯇꯇꯨ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯂꯥꯏꯖꯒ ꯂꯟꯆꯦꯟꯕꯒ ꯅꯤꯡꯊꯤꯕꯤꯕꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯥꯞꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯂꯥꯛꯏ꯫ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗꯨ ꯂꯥꯏꯖ ꯌꯦꯡꯕ ꯂꯦꯞꯇꯦ, ꯄꯥꯈꯠꯅ ꯋꯥꯍꯪꯁꯨ ꯃꯌꯥꯝ ꯑꯃ ꯍꯪꯂꯤ꯫ ꯅꯤꯡꯊꯤꯕꯤ ꯊꯣꯏꯅ ꯁꯣꯛꯄ ꯅꯠꯇ꯭ꯔꯕꯁꯨ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕ ꯄꯥꯎꯈꯨꯝ ꯑꯁꯤꯇꯃꯛ ꯄꯤꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯗꯨꯅ ꯅꯤꯡꯊꯤꯕꯤꯕꯨ ꯅꯤꯡꯊꯤꯅ ꯗ꯭ꯔꯦꯁꯤꯡ ꯇꯧꯔꯒ ꯃꯈꯣꯏꯅ ꯂꯩꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯔꯨꯝ ꯑꯗꯨꯗ ꯄꯨꯔꯛꯇꯨꯅ ꯊꯝꯕꯤꯔꯤ꯫ ꯂꯟꯆꯦꯟꯕꯅ ꯐꯔꯦ ꯐꯔꯦ, ꯅꯣꯏꯁꯨ ꯄꯣꯊꯥꯅꯕ ꯇꯧꯔꯣꯀꯣ, ꯑꯩꯁꯨ ꯑꯁꯣꯝꯗ ꯄꯣꯊꯥꯅꯕ ꯇꯧꯔꯒꯦ꯫ ꯍꯣꯏ ꯇꯥꯃꯣ꯫ ꯂꯟꯆꯦꯟꯕꯁꯨ ꯊꯣꯛꯈ꯭ꯔꯕꯗ ꯂꯥꯏꯖ ꯅꯤꯡꯊꯤꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯤ? ꯅꯤꯡꯊꯤꯕꯤ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯀꯩꯅꯣ ꯅꯪ ꯑꯩꯅ ꯍꯪꯂꯤꯁꯦ ꯈꯨꯝꯃꯔꯣꯏꯗ꯭ꯔꯣ? ꯂꯥꯏꯖ, ꯑꯩꯕꯨ ꯀꯔꯤ ꯈꯨꯝꯃꯣ ꯍꯥꯏꯕꯅꯣ? ꯋꯥꯗꯨ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤꯕꯤꯗꯨ ꯑꯃꯨꯛ ꯄꯦꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯥꯏꯖ ꯅꯨꯡꯉꯥꯏꯇꯅ ꯀꯩꯗꯧꯔꯒꯦ ꯕꯤ? ꯅꯤꯡꯊꯤꯕꯤ ꯃꯄꯤꯗꯨ ꯐꯠ ꯐꯠ ꯅꯥꯟꯊꯣꯛꯇꯨꯅ ꯂꯥꯏꯖ, ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯁꯦꯝꯕꯗ ꯄꯥꯞ ꯀꯌꯥꯅ ꯌꯨꯝꯁꯤꯜꯂꯒ ꯁꯦꯝꯂꯛꯄꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯂꯣꯏꯔꯕ ꯃꯤꯀꯨꯞꯁꯤꯗ ꯑꯩ ꯁꯤꯅꯤꯡꯕ ꯐꯥꯎꯔꯦ ꯂꯥꯏꯖ꯫ ꯃꯤꯀꯨꯞꯁꯤꯗ ꯑꯩ ꯑꯁꯤꯕꯕꯨ ꯀꯜꯂꯛꯄ ꯐꯥꯎꯔꯛꯑꯦ ꯂꯥꯏꯖ꯫ ꯑꯩ ꯁꯤꯅꯤꯡꯉꯦ ꯂꯥꯏꯖ, ꯑꯩ ꯁꯤꯅꯤꯡꯉꯦ꯫ ꯂꯥꯏꯖ ꯃꯈꯨꯠꯇꯨꯅ ꯅꯤꯡꯊꯤꯕꯤꯒꯤ ꯂꯦꯡꯖꯨꯝꯗ ꯊꯝꯂꯗꯨꯅ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯆꯠꯂꯒꯗꯕ ꯃꯐꯝ ꯑꯗꯨꯒꯤꯗꯃꯛ ꯅꯪꯅ ꯑꯗꯨꯛ ꯉꯥꯏꯉꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪꯒꯤ ꯋꯥꯈꯜ, ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ ꯑꯣꯕꯤ꯫ ꯂꯥꯏꯖ, ꯑꯩ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯉꯥꯡꯅꯤꯡꯗ꯭ꯔꯦ, ꯇꯥꯏꯕꯪꯒꯤ ꯆꯤꯟꯖꯥꯛ ꯆꯥꯅꯤꯡꯕꯁꯨ ꯄꯣꯛꯇ꯭ꯔꯦ꯫ ꯑꯩꯅ ꯍꯣꯜꯂꯤꯕ ꯁꯣꯔ ꯑꯁꯦ ꯑꯩꯒꯤ ꯑꯣꯏꯅꯤꯡꯗ꯭ꯔꯦ꯫ ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯀꯔꯤꯁꯨ ꯀꯜꯂꯛꯇ꯭ꯔꯦ ꯂꯥꯏꯖ꯫ ꯅꯤꯡꯊꯤꯕꯤꯗꯨ ꯑꯃꯨꯛ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯥꯏꯖꯁꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯪꯂꯨꯗ꯭ꯔꯦ꯫ ꯀꯞꯂꯤꯕ ꯅꯤꯡꯊꯤꯕꯤꯕꯨ ꯊꯦꯝꯕꯤꯅꯕ ꯍꯣꯠꯅꯔꯤ꯫ ꯅꯤꯡꯊꯤꯕꯤ ꯃꯊꯥꯗꯒꯤ ꯀꯞꯅ ꯉꯥꯡꯂꯛꯏ꯫ ꯑꯩꯕꯨ ꯀꯩꯒꯤ ꯀꯜꯂꯤꯕꯅꯣ ꯂꯥꯏꯖ? ꯅꯈꯣꯏꯅ ꯑꯩꯕꯨ ꯁꯤꯔꯁꯅꯨ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯄꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯂꯅꯤ ꯈꯟꯅ
ꯑꯁꯤꯕ ꯃꯥꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤꯅꯣ? ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯂꯥꯏꯖꯥ? ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ. ꯑꯩ ꯁꯤꯅꯤꯡꯉꯦ ꯂꯥꯏꯖꯥ. ꯑꯩ ꯁꯤꯅꯤꯡꯉꯦ. ꯑꯩ ꯁꯤꯅꯤꯡꯉꯦ ꯂꯥꯏꯖꯥ. ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ. ꯑꯩ ꯁꯤꯅꯤꯡꯉꯦ. ꯂꯥꯏꯖꯥ, ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ. ꯅꯤꯡꯊꯤꯕꯤꯒꯤ ꯃꯇꯧꯗꯨꯗ ꯂꯥꯏꯖꯥꯁꯨ ꯀꯞꯂꯗꯨꯅ ꯕꯤ ꯁꯦ ꯀꯞꯀꯅꯨ. ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯄꯨꯝꯅꯃꯛꯅ ꯅꯪꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯕꯁꯨ ꯑꯩꯗꯤ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯤꯌꯦ. ꯅꯪꯒꯤꯗꯃꯛ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯅ ꯑꯩꯕꯨ ꯏꯟꯊꯣꯛꯂꯕꯁꯨ ꯃꯗꯨꯗ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯂꯩꯔꯣꯏꯌꯦ ꯕꯤ. ꯂꯥꯏꯖꯥ. ꯅꯤꯡꯊꯤꯕꯤꯒꯤ ꯃꯇꯧꯗꯨꯗ ꯂꯥꯏꯖꯥ ꯍꯪꯅꯤꯡꯕ ꯋꯥꯍꯪꯗꯤ ꯍꯪꯕ ꯉꯝꯖꯗ꯭ꯔꯦ. ꯉꯁꯤꯗꯤ ꯅꯤꯡꯊꯤꯕꯤꯁꯨ ꯄꯣꯊꯥꯖꯔꯁꯅꯨ ꯍꯥꯏꯗꯨꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯅ ꯍꯪꯂꯨꯗ꯭ꯔꯦ. ꯂꯥꯏꯖꯥꯅ ꯁꯦ ꯇꯨꯝꯅꯕ ꯇꯧꯔꯣ, ꯊꯦꯡꯉꯦ. ꯅꯤꯡꯊꯤꯕꯤ ꯂꯥꯏꯖꯥꯗ ꯇꯇꯨ ꯌꯦꯡꯉꯤ. ꯁꯦ ꯇꯨꯝꯃꯣꯕ, ꯊꯦꯡꯉꯦ. ꯑꯍꯤꯡꯁꯦ ꯅꯣꯡꯌꯥꯏ ꯍꯦꯜꯂꯕꯅꯤ, ꯇꯨꯝꯅꯕ ꯇꯧꯔꯁꯦ. ꯂꯥꯏꯖꯥꯅ ꯊꯦꯝꯗꯨꯅ ꯅꯤꯡꯊꯤꯕꯤꯁꯨ ꯇꯞꯅ ꯇꯨꯝꯍꯟꯈ꯭ꯔꯦ. ꯑꯗꯨꯕꯨ ꯂꯥꯏꯖꯥꯒꯤ ꯃꯐꯝꯗꯗꯤ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯍꯧꯔꯤ. ꯀꯔꯤꯒꯤ ꯀꯝꯗꯧꯅ ꯍꯥꯏꯕ ꯋꯥꯍꯪꯁꯤꯅ ꯃꯥꯡ ꯊꯥꯔꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯂꯥꯏꯖꯥꯅ ꯅꯤꯡꯊꯤꯕꯤꯅ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁꯠ ꯄꯥꯏꯗꯨꯅ ꯆꯪꯂꯛꯄꯗꯨ ꯅꯤꯡꯊꯤꯕꯤꯗꯨ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯂꯥꯏꯖꯥ ꯅꯤꯡꯊꯤꯕꯤꯅ ꯐꯝꯂꯤꯕ ꯐꯃꯨꯡꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯒ ꯁꯦ ꯆꯥꯁꯦ ꯈꯔ ꯊꯛꯆꯤꯟꯁꯦ. ꯑꯩ ꯊꯛꯅꯤꯡꯗꯦꯗ ꯂꯥꯏꯖꯥ. ꯀꯔꯤꯒꯤ ꯊꯛꯅꯤꯡꯗꯕꯅꯣ? ꯊꯛꯇꯕ ꯌꯥꯔꯣꯏ. ꯑꯁ ꯂꯥꯏꯖꯥ, ꯑꯩ ꯊꯛꯅꯤꯡꯗ꯭ꯔꯦꯕ. ꯂꯥꯏꯖꯥ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯕꯤ, ꯅꯪꯅ ꯈꯜꯂꯤꯕꯁꯦ ꯀꯔꯤꯅꯣ? ꯅꯤꯡꯊꯤꯕꯤ ꯂꯥꯏꯖꯥꯒꯤ ꯋꯥꯍꯪꯗꯨꯗ ꯂꯥꯏꯖꯥꯗ ꯇꯇꯨ ꯌꯦꯡꯉꯤ. ꯂꯥꯏꯖꯥ ꯑꯃꯨꯛꯀꯁꯨ ꯋꯥꯍꯪꯗꯨ ꯍꯪꯂꯛꯂꯝꯃꯤ. ꯁꯦ ꯈꯨꯝꯃꯨꯅꯦ. ꯅꯪꯅ ꯈꯜꯂꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯣ. ꯑꯁꯤꯕ ꯀꯧꯕ ꯃꯤꯡꯊꯣꯜꯗꯣ ꯀꯩꯗꯧꯉꯩ ꯐꯪꯒꯗꯒꯦ ꯈꯟꯕꯗ ꯋꯥꯖꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯉꯥꯏꯔꯤꯕꯁꯦ ꯑꯁꯤꯕꯅꯤ ꯂꯥꯏꯖꯥ. ꯑꯩꯒꯤ ꯋꯥꯈꯜꯁꯨ ꯑꯁꯤꯕ, ꯑꯩꯒꯤ ꯄꯟꯊꯨꯡꯁꯨ ꯑꯁꯤꯕ, ꯑꯩꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕꯁꯤꯁꯨ ꯑꯁꯤꯕꯅꯤ. ꯕꯤ. ꯂꯥꯏꯖꯥ ꯅꯤꯡꯊꯤꯕꯤꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ. ꯅꯤꯡꯊꯤꯕꯤ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ. ꯑꯩꯅ ꯁꯤꯗ ꯂꯩ ꯍꯥꯏꯕꯁꯦ ꯅꯪ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯄꯤꯒꯅꯨꯀꯣ. ꯂꯥꯏꯖꯥ, ꯃꯁꯤꯃꯇꯪꯗꯤ ꯑꯩ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯅꯤꯖꯒꯦ. ꯅꯤꯡꯊꯤꯕꯤꯒꯤ ꯃꯇꯧꯗꯨꯗ ꯂꯥꯏꯖꯥꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯍꯣꯏꯁꯦ ꯑꯩ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯏ. ꯅꯪ ꯑꯩꯕꯨ ꯊꯥꯖꯗꯕ꯭ꯔꯥ? ꯊꯥꯖꯩ. ꯊꯥꯖꯕꯗꯨꯅꯅꯦ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯨ. ꯕꯤ. ꯂꯥꯏꯖꯥ ꯋꯥꯔꯤꯗꯨ ꯂꯤꯅ ꯃꯤꯠꯂꯨꯗꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯐꯠ ꯅꯥꯟꯗꯨꯅ ꯇꯩꯊꯣꯛꯏ. ꯃꯁꯤꯅ ꯑꯩꯅ ꯃꯥꯕꯨ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕꯅꯤ. ꯑꯗꯨꯕꯨ ꯏꯃꯥ, ꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯅ ꯐꯨꯝꯂꯤꯕ ꯑꯔꯣꯠꯄ ꯋꯥꯐꯝꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ. ꯔꯥꯁꯤ ꯆꯤꯟꯕꯥꯜꯗ ꯃꯤꯅꯣꯛ ꯑꯃ ꯇꯝꯂꯒ ꯂꯥꯏꯖꯥ, ꯏꯃꯥ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ. ꯅꯪ ꯏꯃꯥꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨ. ꯕꯁꯟꯇꯥ, ꯅꯆꯜꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ. ꯅꯪ ꯅꯆꯟꯕꯨ ꯎꯅꯤꯡꯗꯕ꯭ꯔꯣ? ꯕꯁꯟꯇ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣꯏꯁꯦ ꯏꯃꯥ, ꯆꯠꯀꯗꯕꯅꯤ. ꯑꯗꯣ ꯆꯥꯛ ꯈꯔ ꯆꯥꯁꯦ, ꯑꯗꯨꯒ ꯍꯛꯆꯥꯡꯗꯣ ꯈꯔ ꯀꯟꯈꯠꯂꯒ ꯆꯠꯇꯣꯏꯕ. ꯍꯣꯏ ꯏꯃꯥ, ꯆꯥꯛ ꯆꯥꯒꯦ. ꯕꯁꯟꯇꯥ, ꯏꯃꯥ ꯆꯥꯛ ꯆꯥꯒꯦ. ꯂꯥꯏꯖꯥ, ꯅꯪ ꯆꯥꯛ ꯊꯣꯡꯂꯨꯔꯣ. ꯏꯃꯥ ꯆꯥꯛ ꯆꯥꯒꯦ. ꯆꯥꯛꯇꯣ ꯊꯨꯅ ꯂꯣꯏꯔꯛꯎꯀꯣ. ꯏꯃꯥ ꯆꯥꯛ ꯆꯥꯒꯦ. ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ. ꯏꯃꯥ ꯆꯥꯛ ꯆꯥꯒꯦ. ꯂꯥꯏꯖꯥꯁꯨ ꯐꯝꯂꯝꯕꯗꯨ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ. ꯔꯥꯁꯤ ꯆꯤꯟꯕꯥꯜꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯇꯝꯂꯛꯂꯝꯃꯤ. ꯃꯆꯥꯕꯨ ꯎꯕ ꯐꯪꯂꯅꯤ ꯈꯟꯕꯗ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯤꯂꯁꯨ ꯃꯤꯇꯤꯡ ꯂꯣꯏꯔꯗꯨꯅ ꯂꯝꯕꯤꯗꯒꯤ ꯃꯕꯥꯏ ꯏꯕꯨꯡꯉꯣ ꯕꯁꯟꯇꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ. ꯍꯜꯂꯣ ꯏꯕꯥꯏ, ꯑꯩ ꯃꯤꯇꯤꯡ ꯂꯣꯏꯔꯦ, ꯍꯥꯏꯖꯤꯜꯂꯛꯅꯕ ꯇꯧꯔꯒꯦ. ꯌꯥꯔꯦꯗ ꯅꯤꯂꯥ, ꯍꯥꯏꯖꯤꯜꯂꯛꯑꯅꯨꯋꯣ. ꯑꯩꯒ ꯂꯥꯏꯖꯥꯒ ꯆꯠꯇꯨꯅ ꯇꯥꯛꯂꯨꯔꯦ. ꯅꯪꯁꯨ ꯅꯤꯡꯊꯤꯅ ꯄꯣꯊꯥꯖꯔꯣ. ꯑꯗꯨꯒ ꯀꯔꯤꯅꯣ ꯀꯔꯥꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯅꯕ. ꯍꯣꯏ ꯏꯕꯥꯏ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦ. ꯐꯔꯦ, ꯅꯪꯁꯨ ꯅꯌꯨꯝꯗ ꯍꯜꯂꯒ ꯀꯔꯤ ꯇꯧꯕ ꯍꯥꯏꯕꯗꯣ ꯈꯜꯂꯨꯔꯣ. ꯍꯣꯏ ꯏꯕꯥꯏ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯝꯖꯔꯒꯦ. ꯊꯝꯃꯣ. ꯅꯤꯂꯥ ꯐꯣꯟꯗꯨ ꯀꯛꯂꯒ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯟꯗꯨꯅ
mayumda oina halaklami. Ngasidi niladu wabaga choktabaga pakre. Itok tukthana machana halakpado ubada memana. Bungo, nangbu kaidorage. Nasangamdrabo. Ima, ai kesu taude. Nupi machadogi paudi kari lege. Thiri. Police ta pau bikre. Adubu aikoisu thiri haibisi natana. Hainingai lete ima. Imagi ibungo. Nangi naraibakse onthoknasu thikre dako. Yareda, tosima. Aisu ngak pothanaba tawrukige. Wado hairamduna nila magi kada prap karai. Ngasidi ka aduda kanasu lairamdre. Mikup khuding imigum inaramba. Choktharaba matamda wahang amana tekhatkiba. Ngasidi oikre aremba. Pumnamak mikup amagi chanadaba manglan. Nila famungda tumina famduna lay. Ngasidi masado ningsing batana olari. Nila mamaydo makutuna satnan thaduna. Ningtibi. Nang aigi naktala okaba. Aigi imang sida amuktang dilipladuna. Choktharaba punsise. Tekhat halogaba. Ayang wari. Yamung yang wari ningtibi. Ay nangonda saudre. Warhobasu thamdre. Nang buhala oni ningtibi. Yamung yang wari. Nila. Kaurakliba khonjalugi maikaida yenglakpada ngan batumina leptuna lairami. Nila tarake tawramba mapidu fat nanthokduna. Bye. Lairo. Lao. Chango. Ngan basu tumina changlaktuna. Nila na famliba phamungduda famthaduna lay. Nila na bye. Nangi paisado aingonda laire. Nang pukro ko. Aisu ama tawringaida ekta kawe. Yarida bye. Bye. Nang saunu. Aido yadadana tawbane. Nganba nilada munna yengduna. Aisu khangi bye. Nangna kari tawri. Kari thengnari haiba. Basi pumba. Aina khangna. Nangbu karamna warogani. Nangse. Ai atopa nati nila. Nila kari su khumlakte. Tuminna lay. Ngan basu second kharadi tuminna lairaba matungda tapna wahang hangba hawraklami. Kamai tawrino bai. Khanakibaga laibro. Nila mangaktu fet haiduna. Wa kharadi ngangnaki. Adubu yumpan ba haibisibu. Matai manau oibagi yumban bagi mari adu khak thamlaga yumpan ba haiba yabran ingan ba. Masu aisu pendaba lainabada. Phongdok tabrane. Aigi pendaba khara phongdok pasina. Aigi lanba tarabati. Khunai sida yumpan ba haibase. Phagi taroidra ninghanba. Nilana hairiba wado nganba munna tari. Nilana hairiba wasisu achungba wafamdi oirari. Marak sida nganba makhoi anina khatnariba ngangnaribagi maram hangluba matang chabra haiba wahang sina mangjal tharaga nganba wahang amatasu makhatana hangba ngamjadre. Ngaihak wari wataidu nilagi mind divert tawnaba haiduna tonganba wari kaya ama saduna lairi. Ngaihaki matungda nganba su thenge haiduna mayumda hankre. Nganbana hankraba matungduda hanagum ichik chikle. Ngaihaki wahai kharana tonganba sangsar amada pukrabasu aigi haiba wafamse laklabadi karamna taraini hektamak kaugani masibu oithokba yagadra. Rasigi ningaida namduna laijana mama amadi mabungbu puduna ningthibina lairiba mafamduda lakli. Chatlibadu laijana mang thaduna chatli. Rasi amadi basantana tung inaduna chatli. Asum chatpadagi ningthibina lairiba roomduda yaubaga laija thongdu tapna hangduna changki. Laija, nang halaba? Halai. Ikan kanadana mama ibe marasiga mabung basantagasu kaduda makhongdu tapna thangduna changlai. Ningthibina mamaga mabungga changlakpaduda munna yengi. Asum yenglambadagi mittagi pisu tapna sintharai. Rasi machabu ubada machagi manakta prap changsinduna machabu konduna kapi yamna pena kapi. Imagi ibema
Karigino? Nang na imabu inthoktuna thamlamliba karigino? Nang imabu nungsidrabo? Ima. Basantana. Bema. Karigino? Nangna nabung amani imabu thadoktuna chatliba? Nang aikhoibu nungsidrabo? Ningthibi mapidu tap taduna. Karigi nungsidani? Yam nungsiye. Taibangi masak machu khangaliba ima. Amadi mayada chagadaba potpu aigi ni khangtuda thambirakpa aigi ibungbu aina yamna nungsiye. Ina koibu yam nungsiye. Imagi bema lao. Imaga punna yumda chase. Imana ichabu ngairibane. Rasina kaptuna machagi makutto paisinduna hairakpani. Ningthibi makutto tapna sattuna. Ima, nacha mafamsida matam kharadi leijakige. Nongmudi soidana nacha yumduda lakjage ima. Masigidi nacha mafamsida thambiramo. Karigino? Nang imabu nungsidrabo? Bema, hayo. Nang imabu nungsidrabo? Nungsiye ima. Adubu nacha matam kharadi mafamsida leijahokige. Masimadi imana ayaba bibiyo. Ningthibi mabongda onsinduna. Tamo, nangna imase puduna chatkro. Ay mafamsida nongmani nidi leijahokige. Nachal soidana yumduda halakaniye tamo. Laijana. Tamo, ima. Ngasi numi kharanidi aigasida lemina horage. Laija. Basantana. Pare. Adudi ekoisu chanaba tawrage. Basanta machalgi manakta changsinduna. Ichan, nungaina layuko. Ichan alakpodo. Imung ngairamgi ningthibi. Rasi su changsinduna. Imagi bema. Ichagi apamba thongnaba ima chatlage. Adubu ichan alakpo mikupdo ima ngairamgi ko. Ima. Mama machadu nungsina kaminaraba matung Basantana mamabu puduna chatkre. Ningthibi mamana chatkiba maikaido yengduna tumina mangduna laihawi.